Ngasidagi haukiba parliament gi Nongju Meefamda wa ngangbagi khudongchaba pikhidre haina Rahul Gandhi na phongdorakre mahakna makha taraduna hai house amagi opposition leader oiriba maramna wa ngangnabagi matam pifam thokpani ngasidagi haukiba Nongju Meefamda house manungda opposition members singna operation sindur matangda debate tawnaba protest torpadagi mifam makha sathaba yadaduna anirak house ki mifam adjourn tawkraba matung wafamasi Rahul Gandhi na phongdorakibani opposition bu Lok Sabha da wa ngangbagi khudong saba pidaba haibase democracy bu sauna singnabani amade ngasidagi Nongju Meefam haukraba matungda Prime Minister Narendra Modi mikup khara leiramlaga house tagi thokibana maram oiraga maru oiba isu kaya amasu khanaba ngamkhidre hari महत्वपूर्ण समय है प्लीज बी सीटेड प्लीज बी सीटेड प्लीज बी सीटेड प्लीज बी सीटेड अगर आप सदन चलने नहीं देता है तो सदभा की कार्यवाही मंगलवार दिनांक 22 जुलाई 2025 को प्रातः 11 बजे तक के लिए स्थगित की जाती है।